Union Oil Minister Hardeep Singh Puri na ngarang phongdokibagi matung inna subsidized amadi general category customer singna sizinariba sakthong gas ki mamal hana piramba mamal dage lupa yankai amuk hengalakani hairi Ujwala scheme gi makhada kilogram taraga mariga 10.2 lumba cylinder da lupa saungaga ahum piramba du saungaga yankai ga humdoi piragani amadi general category gi oina lupa sanipan ga ahum piramba du sanipan ga yankai humdoi piragani hairi. This 50 rupees increase per cylinder will be for the Ujwala beneficiary, and overall for the non-Ujwala beneficiary, it will be again 50 rupees. It will go up from 803 to 853. Again, this will be reviewed every 15 days or 1 month, whichever is the system. And in the case of petrol and diesel, as I said, if this trend remains, then the price is likely to be revised by them. It's a deregulated sector. They don't have to come to us. Jammu and Kashmir da Labour Pons District Pakistan Army na Line of Control LOC lansilaktuna ceasefire agreement thugaiduna Indian Army post Nongmei Kapsillakhre haina agency dagi phangba paw amana kangalakli paw sina makha taraduna hai Pakistan Army na Nongmei Kapsillakhibaduna Indian Army na mafam sana leiduna thaudok adubu control tawnaba honaduna Pakistan Army gi mathakta khud hanki hairi Indian Army gi official na phongdorpagi matung inna Krishna Ghati sector da Pakistan Army na LOC lansilakpadagi mile pokaibagi thaudok thoki masigi matung da Pakistan Army sing maigai salai khangdana Nongmei Kapsillakhpadagi ceasefire agreement thogai kibani haina paw sina makhatari. Lok Sabha amadi Rajya Sabha da pass tawkiba work bill Saugallubagidamak Nitesh Kumar na luchingba JDU party manungda sarangnaba thokibaga loinana party sigi senior leader manga amasu party sidagi resign tawkre haina agency dagi phangba paw amana khangalakle paw asina makha taraduna hai JDU party gi senior leader sing party sidagi resign tawkibada maram moiraga sahi asigi athengbada pangthoknaba thorang tawriba Bihar Assembly Mikalda JDU gi mapangal sontharakadra haibasi asobo wahanga moirakli JDU gi senior leader amana Nitesh Kumar da pisilam kiba serol amada parliament pass tawkiba work bill asi musalman singi oinadi black law ni black law asi bu JDU na sabatpa haibasi sumya yaba ngamloi bill asi na leibak asida leiriba musalman singi thajaba manghanbaga loinana JDU na amaga sa manaba secular oina lekli haibasi so thajaba ngamlaktre haina phongdoklam ki hairi. US President Donald Trump amadi Elon Musk ki policy bu yaningdaba phongdoktuna USA gi achauba yamba city singda mioi lakh kaya thoraktuna policy asibu yaningdaba phongdoktuna khongjang sangsinba hokre hariba khongjang asi matam kaktana sangsingani hairi US President Donald Trump amadi Elon Musk ki policy sina US ki economy fibam soksilaktuna recession lakpa yana leire haibagi akiba leibadagi khongjang asi sangsilakibani hairi Kongjang loi singna phongdorakpagi matung inna masagi khakta khanduna makhogi kanagadaba policy kaya puthokliba si afaba khak oiroi USA ga marupni haina leramba leibak kaya Donald Trump gi administration na lokalakliba thabak thoram singna USA ga mari thadatningbagi mong matau utpa haunarakle masida sunatana sading hanthana bani haiduna matong maram khangdana tongan ba department singdagi workforce kaktatuna mioi lising kaya gi punsi oiramba thabak tatuna kangauna haliba masina maram moiraga employment crisis fawba thorakpa yana leire haina su phongdokki. Sainana Myanmar gi San State laiba Mongsai town da sana lokthoknaba gold mine sagatuna lokalagliba thabak thoram sing asina maram moiraga hariba gold mine asidagi toxic oiba arsenic tholaktuna manang nakpada seliba kok turel da tasin kibana maram moiraga Thailand gi Chiang Mai amadi Chiang Rai province da seliba turel asigi akoiba da laiba mioi sing da turel sing sijinadana ba wafam authority singi mai kaidagi thamkre hairi paw asina makha taratuna hai mamang thagi tang taraga mapanda official singna kok turel gi sing sample lauduna test tawruba matamda arsenic ki chang safe oiba level dage saruk mapan hena yauramba thingna khiamasung ising asi miyamna sijinabada khudong thiningai oire haibasi khangmangam kibani hairi.
Immigration and Foreigner Bill lising aninga kun nga Lok Sabha da pass tawkraba matung Rajya Sabha da amuk hana pass tawkre. Bill asigi matang da Parliament House da Minister of State for Home Nityanand Rai na phongdokibagi matung inna Bill asina Bharat da lakiba foreigner singi record update tawduna thamba ngamlagani haiki. Bill asi sahi ahum sangna yamna munna khana nainaraba matungda laingak asina pass tawba ngamkibani. Bill asina Bharat pumbada sanaraba matung mari lainaba document sing suna yaudaba illegal immigrant sing hariba ek asigi makada lupa lakh mga fine thian bayauna sahi mga jail da thamba haiba provision sing yauri haina mahakna house da phongdokhi. Mizoram da Myanmar refugees singna sathok sasin tawbada restriction thamnaba amadi local laloliti ki thabak thoram singda yaubada su restriction thamnaba Mizoram ge Meltum amadi Longlai town singi civil society organization singna phongdokre hairi paw sina makhatara duna hai civil society organization singna local liba khongthang asi Venglai village council ge member amabo Myanmar refugee amana tamthina furammi haiba thokdok tage local akibani hairi. Hauzik Mizoram da Myanmar ki sangselakpa refugee listing kuntra hena sangjafam lauduna leiri refugee sing asina leiriba mafam sing asida law and order gi fibam phagalaktabana maram moiraga local singna nungnang bopoknare atopa agency amadagi fangba paw gi matung inna Longlai town gi civil society karana Myanmar refugee sing asi numidang pung mapan dagi hena satok sa sintawba madi lektuna leiba yaroi haina curfew impose tawkre haina paw asina makatari. Ministry of Home Affairs MHA na sinduna tha sigi tang manga da maitai amadi kuki ani gi marakta wari sanabatu da yanaba purakpa ngamkidrabaso Ministry of Home Affairs na maitai amadi kuki ani makta thamlakiba point taruk yawba wafam adu maitai singi oinadi ayaba pikre hairi adum oinama kuki singi oinadi ayaba pikide haina mifam adu da saruk yaruba Federation of Civil Society Organization Fox ki acting president T.S. Yaimana phongdokre wafam masingarang Manipur Press Club ta Fox amadi amuko ki mihus sing yauna pangthokiba paw ki mifam amada phongdokibani mahakta makha taraduna hai wari sanabada MHA gi official gi maikaidagi nakalani magta thamlakhiba national highway sing free movement leihanba illegal arms sing surrender tawba relief camp ta lanjelatuna leiriba IDP sing masa gi yumda hanjinaba lengang na paikalakpa thabak thoram sing da yaba irang na sokalaba mafam sing development gi thabak thoram sing paikhatpa amadi irang asil loisinaba community animaka Bharat lenga ka wari sanaba haiba point sing asida maikai animake ayaba longnaba matam pirakhe adubu hairiba ayaba si maitai singi oina ayaba pikrabasu ningai kanba kuki singi oinadi makhoi gi oiba warep lobo ngamdabadage Manipur da hallaga khanakhi ge haina ayaba piramkide hairi kuki singi ningai kanba matauda Ministry of Home Affairs ge official singi maithong da nungai taba madi sounding ba maithong uba phangki hairi. Lok Sabha amadi Rajya Sabha da pass tawkiba Wakaf Bill gi matangda support tawi hairuba amadi social media platform Facebook ta bill asibu sawali haina phongdokloba lilong da leiba BJP Minority Morcha Manipur gi President MDS Karalina miyam da lale haina sengdorakna ba khangalabaso sengdoraktabadagi khoisaunarba miyam hawraktuna mahaki yumadu mai thakibani yum mai thaba hawkraba matung MDS Karalina mahakna phongdokiba wafam adu lankre haiba wafam phongdokpa sengdok warol gi video ama mahaki Facebook account da amuk thagalakhi nakalamarom da MDS Karali gi yum mai thaba gi thodok adu da senabani haiba mioi mari police na phagatkre hairi. Churachandpur da sahi tara khakta ngairibi minor nupi masa ama ikai kumnaba manghan biram le haina national media ama oriba North East Now na report tarakre report asina makha taraduna hai thaudok asi haukiba irai numita thokibani thaudok asida senaba mioi police na phagatkre hairi adu moinamak police ki maikai dagi hauzik fobugi oina mioi kayana nupi masa asibu ikai kumnaba manghan biki bano haibage sab report amadi fagalaba mioi adugi masak maming takthorpa leitri thaudok asigi matangda Zomi Mother Association ZMA na akan bamong da condemn tawakibaga loinana law enforcement agency sing
ꯁꯤꯡꯅ ꯊꯧꯗꯣꯛ ꯑꯗꯨꯗ ꯁꯦꯟꯅꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯕꯤꯅꯕ ꯑꯥꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯆꯨꯔꯥꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯟꯕꯥ 2015ꯗ ꯔꯦꯞ ꯀꯦꯁ 3, ꯁꯦꯟꯕꯥ 2019ꯗ ꯔꯦꯞ ꯀꯦꯁ 2, ꯁꯦꯟꯕꯥ 2022ꯗ ꯔꯦꯞ ꯀꯦꯁ 11, ꯁꯦꯟꯕꯥ 2023ꯗ ꯔꯦꯞ ꯀꯦꯁ 2 ꯑꯃꯗꯤ ꯁꯦꯟꯕꯥ 2024ꯗ ꯔꯦꯞ ꯀꯦꯁ 9 ꯔꯦꯖꯤꯁꯇꯔ ꯇꯧꯈꯤ ꯍꯥꯏꯔꯤ꯫ ꯍꯧꯈꯤꯕ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯁꯤꯠꯈꯤꯕꯒ ꯂꯣꯏꯅꯅ ꯑꯈꯥꯛ ꯑꯔꯥꯎ ꯌꯥꯎꯅ ꯆꯨꯈꯤꯕ ꯅꯣꯡꯗ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯂꯥꯡꯈꯣꯡ ꯚꯤꯂꯦꯖꯇ ꯕ꯭ꯔꯖ ꯇꯥꯔꯛꯄꯗꯒꯤ ꯁꯅꯥꯎ ꯑꯃ ꯌꯥꯎꯅ ꯄꯨꯟꯅ ꯁꯟ ꯃꯄꯤ 4 ꯁꯤꯔꯦ ꯍꯥꯏꯔꯤ꯫ ꯁꯟ 4 ꯑꯁꯤ ꯁꯤꯕ ꯈꯛꯇ ꯅꯠꯇꯅ ꯃꯐꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯉꯥꯅꯨ 10 ꯔꯣꯝꯁꯨ ꯁꯤꯗꯨꯅ ꯂꯩꯔꯝꯈꯤ ꯍꯥꯏꯔꯤ꯫ ꯍꯟꯗꯛ ꯏꯟꯗꯤꯌꯥꯗ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠ ꯀ꯭ꯔꯥꯁ ꯇꯧꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯏꯟꯚꯦꯁ꯭ꯇꯃꯦꯟꯠ ꯃꯥꯡꯈꯤꯕꯒ ꯂꯣꯏꯅꯅ ꯏꯀꯣꯅꯣꯃꯤꯗ ꯆꯥꯎꯅ ꯁꯣꯛꯍꯜꯂꯤꯕ ꯑꯁꯤꯗ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯃꯤꯠꯅ ꯐꯥꯎꯕ ꯍꯪꯒꯅ ꯌꯦꯡꯗꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯁꯃꯥꯖꯋꯥꯗꯤ ꯄꯥꯔꯇꯤꯒꯤ ꯆꯤꯐ ꯑꯈꯤꯂꯦꯁ ꯌꯥꯗꯕꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯄꯨ ꯕꯤꯖꯦꯄꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯊꯧꯁꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯗꯜ ꯀ꯭ꯂꯥꯁꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯁꯦꯜ ꯃꯥꯡꯂꯤ꯫ ꯌꯨꯑꯦꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯚꯥꯔꯠꯀꯤ ꯄꯣꯠꯂꯝꯁꯤꯡꯗ ꯆꯥꯗ 18ꯀꯤ ꯇꯥꯔꯤꯐ ꯂꯧꯔꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯗꯒꯤ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯀꯤ ꯐꯤꯚꯝ ꯁꯣꯛꯅ ꯍꯥꯏꯊꯔꯛꯈꯤꯕꯅꯤ꯫ ꯃꯁꯤꯅ ꯇꯨꯡꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯕꯤꯖꯤꯅꯦꯁ ꯑꯃꯗꯤ ꯏꯀꯣꯅꯣꯃꯤ ꯈꯛꯇ ꯅꯠꯇꯅ ꯂꯩꯖꯕ ꯁꯦꯜ ꯈꯔ ꯄꯨꯊꯣꯛꯇꯨꯅ ꯏꯟꯚꯦꯁ꯭ꯇꯃꯦꯟꯠ ꯇꯧꯖꯔꯤꯕ ꯃꯤꯗꯜ ꯀ꯭ꯂꯥꯁꯀꯤ ꯃꯤꯑꯣꯏ ꯀꯌꯥꯗꯤ ꯆꯥꯎꯅ ꯃꯥꯡꯖꯕ ꯑꯣꯏꯒꯗꯧꯔꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫